ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯥꯏꯁꯤꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯅꯥꯊꯣꯏ ꯅꯤꯡꯊꯧꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃꯗꯣ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯃꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯍꯪꯉꯦ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯩ꯫ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯑꯣ, ꯏꯄꯥ ꯂꯥꯛꯑꯦ, ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ "ꯑꯩ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ, ꯏꯆꯥꯗ ꯃꯃꯥ, ꯅꯪ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏ" ꯕꯤꯅꯥꯅ ꯇꯣꯝꯄꯣꯛꯄꯨ ꯊꯦꯝꯖꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯅꯣꯡ ꯉꯥꯟꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯥ ꯂꯥꯏꯖꯕꯨ ꯊꯤꯕ ꯈꯣꯡꯁꯥꯟꯕ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯅꯥꯎꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯕꯤꯅꯥ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯉꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅ ꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯑꯃꯨꯛ ꯇꯨꯛ ꯇꯨꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯈꯔ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯇꯥꯔꯛꯏ꯫ ꯕꯤꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯅꯤꯡꯗꯒꯤ ꯍꯧꯗꯣꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯪꯈꯣꯡ ꯈꯣꯡꯉꯛꯑꯒ ꯃꯉꯣꯟꯗ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯉꯪꯂꯒ ꯕꯤꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯕꯤꯅꯥꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯆꯥꯛ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯨꯝꯊꯕ ꯍꯧꯔꯛꯄꯗ ꯊꯣꯡꯅꯥꯎꯗ ꯍꯣꯠꯄ, ꯁꯥꯡꯅ ꯁꯥꯡꯅ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯕꯤꯅꯥꯅ, "ꯀꯅꯥꯅꯣ?" ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯕꯤꯅꯥ ꯃꯁꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯀꯤꯔꯦ꯫ ꯃꯁꯤꯕꯨ ꯇꯝꯅꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯌꯨꯝ ꯑꯗꯨ ꯒꯤꯠ ꯒꯤꯠ ꯂꯥꯎꯅ ꯃꯊꯛꯇꯒꯤ ꯅꯝꯊꯔꯛꯏ꯫ ꯌꯨꯍꯥꯔ ꯍꯥꯕꯒꯨꯝꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯅ ꯉꯪꯕꯒꯨꯝ ꯈꯣꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯕꯤꯅꯥ ꯍꯟꯗꯛꯇꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯑꯗꯨꯗ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪ ꯑꯗꯨꯗ ꯂꯥꯏꯖꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯩ ꯃꯥꯏꯕ ꯑꯃ ꯎꯅꯔꯨꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ"꯫ ꯂꯥꯏꯖꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯕꯣꯏꯅꯥꯎ ꯃꯆꯦꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯀꯅꯥꯁꯨ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯕꯣꯏꯅꯥꯎꯅ ꯃꯄꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯣꯏꯅꯥꯎꯅ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯄꯥꯕꯨꯡꯅ ꯂꯪꯐꯩꯗ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤ, ꯐꯨꯕꯤ ꯆꯩꯕꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯋꯦ꯫ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ ꯏꯆꯦꯗꯣ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ"꯫ ꯇꯣꯝꯄꯣꯛꯅ, "ꯏꯕꯨꯡꯉꯣ, ꯏꯄꯥ ꯂꯥꯜꯂꯦ꯫ ꯏꯄꯥꯅ ꯂꯥꯏꯔꯨꯕ ꯑꯣꯏꯕꯅ ꯏꯆꯥꯁꯤꯡꯒꯤ ꯁꯦꯠꯅ ꯆꯥꯅꯕ, ꯅꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯍꯟꯗꯛꯇꯤ ꯏꯆꯥꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏꯌꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯏꯅꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯕꯤꯅꯥ ꯅꯣꯡꯉꯥꯜꯂꯒ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯔꯦꯟ ꯃꯃꯥꯟꯅꯕ ꯇꯣꯝꯕꯒ ꯁꯠ ꯆꯪꯉꯛꯏ꯫ ꯕꯤꯔꯦꯟꯅ, "ꯏꯅꯦ"꯫ ꯕꯤꯅꯥꯅ, "ꯏꯕꯨꯡꯉꯣ ꯕꯤꯔꯦꯟ, ꯐꯝꯃꯨ ꯁꯤꯗ" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯈꯠꯅ, "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯏꯕꯦꯝꯃꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ"꯫ ꯕꯤꯔꯦꯟꯅ, "ꯃꯗꯨꯒꯤ ꯋꯥꯔꯨꯅꯨꯗ, ꯏꯅꯦꯗ ꯋꯥ ꯌꯥꯝ ꯆꯤꯟꯕꯗꯣ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯊꯥꯕꯤꯈ꯭ꯔꯕꯅꯤ꯫ ꯏꯅꯦꯒꯤ ꯄꯩꯁꯥ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯆꯕꯨꯜ ꯑꯃ ꯁꯠ ꯄꯤꯁꯜꯂꯤ꯫
ꯕꯤꯅꯥ ꯄꯩꯁꯥ ꯑꯗꯨ ꯇꯥꯞ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯅ ꯐꯔꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯪꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕꯤꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯃꯄꯥꯗꯣ ꯃꯆꯥ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯄꯥꯗꯗꯤ ꯈꯪꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦꯗ ꯕꯤꯔꯦꯟꯅ꯫ ꯈꯪꯍꯜꯂꯣꯏ ꯏꯅꯦ, ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯤ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ꯫ ꯕꯤꯅꯥꯅ ꯐꯔꯦ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯗꯨ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯉꯥꯏꯔꯦ꯫ ꯄꯨꯡ 12 ꯇꯥꯔꯛꯄꯗ ꯊꯣꯏꯕ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯎꯃꯪ ꯇꯝꯅ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯌꯧꯔꯛꯏ꯫ ꯎꯃꯪ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯄ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯤ ꯀꯌꯥ ꯆꯪꯅꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯤꯟ ꯀꯥꯡ ꯃꯍꯨ ꯄꯨꯕ ꯁꯥ ꯎꯆꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯊꯧꯅꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯅꯠꯇꯦ, ꯂꯩꯃꯥꯏꯗ ꯇꯥꯔꯝꯕ ꯎꯅꯥ ꯑꯀꯪꯕꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯊꯣꯏꯕ ꯑꯉꯥꯟꯕ ꯑꯣꯏꯖꯔꯕꯁꯨ ꯑꯀꯤꯕꯗꯤ ꯄꯣꯛꯏ꯫ ꯎꯆꯦꯛꯁꯤꯡ ꯂꯥꯛꯅ ꯈꯣꯡꯏ꯫ ꯃꯐꯝ ꯑꯗꯨ ꯇꯤꯟ ꯀꯥꯡꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯃꯤ ꯑꯃ ꯐꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯨꯝ ꯆꯪꯂꯛꯄꯅ ꯈꯔ ꯆꯪꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯇꯨꯡ ꯑꯣꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯉꯧꯕ ꯐꯤꯔꯣꯜ ꯁꯦꯠꯂꯤ꯫ ꯊꯣꯏꯕ ꯀꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯅ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯁꯨꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯀꯩꯗꯧꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯦ꯫ ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯥꯃꯣ ꯊꯣꯏꯕ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯅꯤꯛꯂꯦ, ꯄꯥꯈꯠꯂꯦ꯫ ꯑꯗꯨꯕꯨ ꯍꯪꯂꯛꯏ ꯊꯣꯏꯕꯅ, ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯕꯗꯣ ꯅꯪ ꯅꯠꯇ꯭ꯔꯥ? ꯁꯛꯇꯝ ꯑꯗꯨꯅ ꯃꯃꯥꯏ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯇꯝ ꯑꯗꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕꯤ ꯂꯥꯏꯖ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯅ, ꯂꯥꯏꯖ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯂꯥꯏꯖꯅ, ꯃꯥꯅꯤ, ꯑꯩ ꯂꯥꯏꯖꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯝꯊꯤꯅ ꯁꯔꯥꯛ ꯇꯝꯕꯤꯔꯕ ꯃꯇꯨꯡ ꯍꯥꯠꯇꯣꯛꯄꯤꯈꯤꯕ꯫ ꯇꯥꯃꯣ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯊꯣꯏꯕꯅ, ꯀꯔꯤ? ꯅꯪꯕꯨ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯍꯥꯏꯕ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕ? ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯨ ꯈꯪꯍꯜꯂꯨ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ꯫ ꯂꯥꯏꯖꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ, ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯕꯤꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯕꯤꯔꯦꯟ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ꯫ ꯊꯣꯏꯕꯅ, ꯂꯥꯏꯖ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯗꯨꯅ ꯑꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯤ ꯃꯈꯨ ꯂꯩꯕꯥꯛꯇ ꯅꯝꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯂꯥꯏꯖꯅ, ꯇꯥꯃꯣ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯝꯕꯅ ꯅꯪ ꯑꯩ ꯊꯨꯡꯅꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦ ꯈꯟꯕ ꯅꯨꯃꯤꯠ ꯑꯗꯣ ꯋꯥꯅ ꯉꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯩꯒꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯀꯥꯏꯅꯍꯟꯕꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯇꯥꯃꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯊꯣꯏꯕ,
ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯇꯧꯔꯒ ꯅꯪꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ ꯂꯥꯏꯖꯅ ꯇꯥꯃꯣꯅ ꯏꯃꯥꯇꯣꯟꯕꯨ ꯎꯃꯪ ꯑꯁꯤꯗ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯨꯕꯤꯔꯛꯎ ꯏꯃꯥꯇꯣꯟ ꯍꯥꯟꯅꯗꯒꯤ ꯂꯥꯏꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕꯅꯤ ꯃꯥꯕꯨ ꯌꯨꯝꯗ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯕꯤꯔꯦꯟ ꯇꯣꯡꯕꯗꯤ ꯀꯣꯟꯅ ꯑꯩꯅ ꯂꯃꯟ ꯈꯨꯝꯖꯒꯦ ꯏꯃꯥꯇꯣꯟꯗꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯁꯤꯟꯅꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥꯇꯣꯟꯕꯨ ꯇꯥꯃꯣꯅ ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯎ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯁꯥꯟꯇꯤ ꯐꯪꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ ꯊꯣꯏꯕꯅꯁꯨ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯊꯣꯏꯕ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯗꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯊꯣꯏꯕ ꯕꯤꯅꯥꯕꯨ ꯂꯃꯟ ꯈꯨꯝꯅꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯏ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯁꯦꯟꯅꯕ ꯍꯧꯔꯦ ꯕꯤꯅꯥꯅ ꯃꯥꯏꯕ ꯎꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯟ ꯆꯥꯟꯅꯔꯨꯗꯨꯅ ꯕꯤꯅꯥꯒ ꯊꯣꯏꯕꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯊꯣꯏꯕꯅ ꯏꯅꯦ ꯀꯗꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ ꯕꯤꯅꯥꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯋꯥꯍꯩ ꯁꯦꯝꯗꯨꯅ ꯈꯨꯝꯃꯛꯏ ꯏꯅꯦ ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯆꯜ ꯂꯥꯏꯖꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯃꯥꯏꯕ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯤꯔꯨꯒꯦ ꯇꯧꯕꯅꯤ ꯊꯣꯏꯕꯅ ꯀꯗꯔ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯈꯤ ꯑꯩꯁꯨ ꯏꯆꯜꯗꯣ ꯃꯥꯡꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯁꯨ ꯊꯤꯕ ꯌꯥꯎꯖꯒꯦꯕ ꯕꯤꯅꯥꯁꯨ ꯊꯣꯏꯕꯒ ꯆꯠꯃꯤꯟꯅꯕꯗꯤ ꯄꯥꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯤꯅꯥ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ ꯍꯣꯏ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯔꯦ ꯃꯥꯏꯕꯒꯤ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯥꯏꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯛꯏ ꯕꯤꯅꯥ ꯃꯥꯏꯕ ꯍꯜꯂꯛꯀꯗꯕ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤꯅ ꯌꯨꯝ ꯆꯠꯂꯨꯔꯒꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒ ꯑꯃꯨꯛ ꯍꯜꯂꯛꯏ ꯊꯣꯏꯕ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗ ꯃꯉꯥꯜ ꯑꯃꯗꯤ ꯎꯔꯦ ꯂꯃꯟ ꯈꯨꯝꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ ꯈꯟꯖꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯊꯣꯏꯕꯅ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯌꯨꯝꯁꯤ ꯌꯧꯔꯦ ꯑꯩ ꯂꯩꯖꯍꯧꯔꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯕꯤꯅꯥꯅ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯕꯤꯅꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯌꯨꯝꯗ ꯆꯪꯂꯝꯗꯦ ꯃꯥꯏꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯥꯏꯕꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯐꯖꯅ ꯍꯪꯂꯒ ꯃꯥꯏꯕ ꯊꯤꯕ ꯂꯥꯛꯏ ꯃꯥꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯃꯥꯏꯕꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗꯨꯅ ꯆꯠꯅꯕ ꯇꯧꯔꯝꯃꯤ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯊꯣꯏꯕ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯏꯄꯟ ꯃꯥꯏꯕ ꯋꯥ ꯑꯃꯗ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯤꯖꯔꯛꯄꯅꯤ ꯏꯄꯟꯕꯨ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯋꯥ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯒꯦ ꯃꯥꯏꯕꯅ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨ ꯀꯥꯈꯠꯂꯒ ꯄꯨꯟꯅ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯌꯨꯝ ꯌꯧꯔꯒ ꯊꯣꯏꯕꯅ ꯂꯥꯏꯖꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯂꯥꯏꯖꯒꯤ ꯃꯃꯥꯇꯣꯟꯗꯣ ꯏꯄꯟ ꯎꯅꯕ ꯂꯥꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯄꯟꯅ ꯃꯇꯦꯡ ꯑꯁꯤꯃꯇꯪꯗꯤ ꯄꯥꯡꯕꯤꯌꯨ ꯅꯆꯥꯒꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯃꯥꯏꯕꯅ ꯋꯥꯐꯝꯁꯦ ꯇꯔꯥꯏꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯜꯂꯦ ꯊꯣꯏꯕꯅ ꯏꯄꯟ ꯍꯥꯏꯗꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯅꯣꯂꯨꯛꯅ ꯈꯣꯏꯔꯝꯖꯩ ꯃꯥꯏꯕꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯝꯕꯩ ꯑꯃ ꯁꯤꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯝꯕꯩ ꯑꯃ ꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯊꯣꯏꯕ ꯈꯪꯗꯕ ꯁꯥꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯕꯤꯅꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯥꯏꯕꯒꯤ ꯌꯨꯝ ꯆꯠꯅꯕ ꯊꯣꯔꯛꯏ ꯉꯁꯥꯏꯗꯒꯤ ꯇꯟꯖꯥ ꯑꯗꯨꯕꯨ ꯉꯥꯏꯔꯤꯕ ꯊꯣꯏꯕꯁꯨ ꯁꯠ ꯂꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯅꯦ ꯊꯣꯛꯄꯤꯔꯛꯂꯕ꯭ꯔꯣ ꯕꯤꯅꯥꯅ ꯍꯣꯏ ꯊꯣꯛꯂꯛꯑꯦ ꯊꯣꯏꯕꯅ ꯑꯩꯁꯨ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯐꯔꯦ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯃꯥꯏꯕꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯕꯤꯅꯥ ꯃꯥꯏꯕꯒ ꯎꯅꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯑꯐꯕꯤ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯥ ꯂꯥꯏꯖꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯁꯤ ꯍꯥꯏꯕꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ
ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕꯁꯦ ꯀꯔꯝꯅ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ? ꯃꯥꯏꯕꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤꯗꯤ ꯂꯨꯗꯧꯔꯤꯅꯦꯍꯦ꯫ ꯕꯤꯅꯥꯅ ꯄꯥꯈꯠꯅ, ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯕ? ꯃꯥꯏꯕꯅ, ꯂꯥꯏ ꯐꯠꯇꯕꯅ ꯌꯦꯠꯄꯅꯤ, ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯒ ꯐꯒꯅꯤꯗ꯫ ꯑꯗꯨꯕꯨ ꯂꯥꯏ ꯑꯁꯤ ꯈꯔ ꯁꯥꯊꯤꯕ, ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯒꯟꯗꯕ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯦꯟꯅꯕ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯄꯤꯊꯣꯛꯈꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯦꯝꯃ, ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ꯫ ꯕꯤꯅꯥ ꯄꯥꯈꯠꯅ, ꯑꯣꯖꯥ, ꯂꯥꯏꯗꯣ ꯉꯁꯤ ꯈꯣꯏꯔꯝꯕ ꯌꯥꯒꯗ꯭ꯔꯥ? ꯃꯥꯏꯕꯅ, ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯣꯏꯔꯝꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯕꯤꯅꯥꯅ, ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯈꯣꯏꯔꯝꯒꯅꯤ ꯑꯣꯖꯥ? ꯃꯥꯏꯕꯅ, ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯣꯏꯔꯝꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯕꯤꯅꯥꯅ, ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯗꯥꯏꯗ ꯈꯣꯏꯔꯝꯒꯅꯤ? ꯃꯥꯏꯕꯅ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯕꯤꯅꯥꯅ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯃꯥꯏꯕꯅ, ꯅꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯌꯦꯠꯂꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯟꯊꯣꯛꯈꯤꯅꯕꯅꯤ꯫ ꯑꯅꯛꯄꯗ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯃꯤꯗ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯔꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯕꯤꯅꯥꯅ, ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯣ꯫ ꯊꯣꯏꯕ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯥꯏꯕꯅ, ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯕꯤꯅꯥꯅ, ꯅꯨꯃꯤꯗꯥꯡ ꯍꯥꯏꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯥꯏꯕꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯈꯣꯏꯔꯝꯂꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩ ꯏꯔꯒ ꯄꯤꯔꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯏꯔꯝꯂꯁꯤ꯫ ꯕꯤꯅꯥꯅ, ꯍꯣꯏ ꯑꯣꯖꯥ, ꯍꯥꯏꯗꯨꯅ ꯊꯣꯏꯕꯗ ꯌꯦꯡꯉꯛꯏ꯫ ꯊꯣꯏꯕ ꯑꯗꯨ, ꯏꯅꯦ, ꯍꯣꯔꯦꯟ ꯑꯩꯁꯨ ꯌꯥꯎꯖꯒꯦ꯫ ꯕꯤꯅꯥꯅ, ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯅꯪꯁꯨ ꯌꯥꯎꯔꯣ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯏꯊꯟꯇ ꯆꯠꯄ ꯇꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯔꯒ ꯄꯤꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯗꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫